good morning everyone. Welcome back to my channel once again. Ngasi ayuki pung taruk makai heliko. Imagi hida kapal loire to kai so hogale. Ngasi nungsa sate ko ngasi nong mangye ba. Yam kana saga do mamande ngasi kuire ko nong taraka do mamalaga sungta tadana dum leire ise. Ngarang do ina video masembane do video da ina haidi Buddhist ke family da moigi kai mind toge lai khoram base ka mind toge na yengan gene toram mane duga video to ina soidina ka that khare ko aduna si video si ina hairage sida lakpadagi aisa lakpadagi haidi akhuram da leidana ayu khawgalaga iruja na khotna taraga cha ising thongba khotba aduguma kem leite ko aina sum haibada su wari sanabada su haidi egi sigi family sina sona kangi Buddhist ke family oibanina haidi thamoi singa loire aduguma kisum da leite na dum hai ko engonda aduna aigi ayuki morning ge routine se engonda kaya kai dote ko haidi aina dum tawningbado imung losan gira natragana hawalaga breakfast charugira adumaina tawraga dum losali ko ayukse akhoi romdadi ayung anta hawalaga maugoina yumse wai sichalaga wai teithoga laithamai thanba aina dumai leinidana adu sida lakpadagi aina sum yengbadadi sidadi ayambana yumgi ahan oiba mido haidi ima boigera baba boigera yumda leiba mi gaido aduna ahan oibado aduduna ayung numit khudingi dum laise dum khoramiko aduga khoiromda khujul kham thaba dumaina ayung anta da sidadi sang hai ko kino pine tree ki dumaina tawbane dugi masadu kakthala kanda dumaina kanghalaga du doina thaiba ko khujul kham thaba dumaina ayukta muruk nungdang waramda muruk thaiba dumaina aduduna aina di kaya tawde ko se lai khorambase marak marakta ima masa nungatraga nara kanda di aina tawe ko natrade ai tawdeba aduga ai nupana yumda leitaragadi ai nupana su dum khorami ko lai khorambado aduga moi lairikuma pabado adudi padrasu yai ado imadi numit khudingi dum pai ko ngarange video duda ina moigi lai khorambase kamain tawge na adugi video to semambane do aina kakhre ko aduna moi sida kena taweba ko haidi mapok ki oina haidi moina pokhiba chahi du ki oina moise dasa pangdaba adumaina awa ana nanggodaba adumaina haidi chahi khudingi moi lairik oina phongeba ko adugi lairik ta moise dum yenge handak chi sida masi kaido be ai adigi dasa pangdaba leibra khorprana adumaina yenga kanda moise lai khorame ko ado khorambado kena tawe yamna chaw thoe ko lai khorambase haidi mi mam lakna dana khotana moigi chana thaknaba mayam ma sema kanda muse pija bithak toba yamna kalli ko sida lai khoramba kanda aduna Buddhist ki monk kumba lama kumba mayam lama haidi Buddhist ki monk to sida lama haiba ko lama la kanda moise lai khorame ba lai ka duda aduga especially oina ngarangi video duda ina lai gi ka gi maramda su hairambani ko aduga ina kakthatkhre aduna adugi video oina tongana mamu semage aduga moisida lai ka se leitaba sunga yade ko Buddhist ki family ki oina tuna yam chaw na sane nahamki ai blog to yengi mi yaw tarkadi sise khamena khabdani ko nahan gi phaina am chawre mafam matokpa amda thaba yarni beetroot su chawre aduga nahamki ani suba blog to ramgani aina phadigum hungibdo adu su phaina am chawre ko ayung anta da hawala kanda ingkol changa sumaini yengbase ai haidi hainabi oina oire ko haidi numit khudingi aduna sumaini yengbase engonda yam nungai ba ma phawjaba haitare haidi isana thajabani harakanda ai sida 2022 da lakpani ko to aina lakpa kanda di phadigo maka ama phawcha ningai leramdi ko aduga aina hojik pochai thariba jaga singse kaino na jungle oina lerameba matam gi oina mi kawrakanda haini paisa thirakanda singdola kaina sumaini ingkol ko aini ko namuki karam kanda noina thagibdo blog to ani subdo ramgani chujak thagibdo adu su phaina am chawre hojik nong amu tara adi phaina am chakhotkrani morok maru hungi busu hawre sidadi sise dalle korsani hai ko Nepal da su ke to sumam channa bne sise hawni yam koni hange Swaidadi mi gaise cha yam thai ko adu su thum mapaga
ꯑꯗꯒꯤ ꯑꯩ ꯅꯨꯄꯥ ꯌꯨꯝꯗ ꯂꯩ ꯇꯥꯔꯗꯤ ꯁꯪꯒꯣꯝꯁꯨ ꯋꯥꯠꯄ ꯌꯥꯗꯦ ꯑꯗꯨꯅ ꯁꯪꯒꯣꯝꯁꯦ ꯎꯔꯒ ꯃꯥ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯦ ꯃꯥꯗꯤ ꯁꯪꯒꯣꯝ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯅꯣꯡꯃꯗ ꯁꯪꯒꯣꯝ ꯂꯤꯇꯔ 1-2ꯒ ꯑꯗꯨꯝ ꯊꯛꯑꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯆꯥꯁꯦ ꯍꯥꯏꯗꯤ ꯑꯌꯨꯛꯇꯁꯨ ꯊꯛꯏ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯊꯛꯏ ꯅꯨꯡꯊꯤꯜꯗꯁꯨ ꯑꯃꯨꯛ ꯊꯛꯏ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯊꯛꯏ ꯍꯥꯏꯗꯤ ꯃꯣꯏ ꯆꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯤꯗ ꯑꯗꯣ ꯁꯪꯒꯣꯝꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯄꯥꯎꯗꯔꯒꯤ ꯑꯣꯏꯕ ꯁꯪꯒꯣꯝꯁꯨ ꯊꯛꯇꯦꯕ ꯃꯣꯏꯁꯤꯗ ꯀꯩꯅꯣꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯀꯤꯝ ꯃꯤꯜꯛꯇꯣ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯌꯨꯝꯗꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯗꯣ ꯑꯁꯦꯡꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯛꯑꯦꯕ ꯑꯩꯈꯣꯏ ꯏꯃꯥ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯅꯤ ꯑꯗꯨꯅ ꯍꯪꯒꯥꯝ ꯊꯣꯡꯒꯦ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯥꯒꯠꯂꯛꯄꯒꯤꯔ ꯀꯩꯅꯣ ꯁꯝꯃꯔ ꯌꯧꯔꯛꯄꯒꯤꯔ ꯀꯩꯅꯣ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯦꯀꯣ ꯁꯤꯗꯁꯨ ꯅꯨꯡꯊꯤꯟꯗꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯁꯥꯏ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯅ ꯑꯃꯨꯛ ꯏꯪꯉꯦꯀꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯨ ꯏꯪꯉꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯨꯒꯔ ꯇꯦꯁ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯑꯃꯨꯛ ꯔꯦꯟꯗꯝ ꯇꯦꯁ ꯇꯧꯔꯤꯅꯤꯀꯣ ꯁꯦ ꯁꯨꯒꯔ ꯇꯦꯁ ꯇꯧꯕꯤꯌꯣꯅ ꯑꯃꯨꯛ ꯀꯧꯔꯛꯇꯅ ꯑꯃꯨꯛ ꯆꯠꯂꯨꯔꯦꯀꯣ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯗꯨꯝ ꯅꯥꯔꯤ ꯅꯥꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯀꯣ ꯃꯁꯥꯁꯦ ꯍꯥꯏꯗꯤ ꯁꯨꯒꯔ ꯄꯦꯁꯦꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗꯤ ꯌꯥꯝ ꯀꯜꯂꯤꯀꯣ ꯕꯨꯙꯤꯁꯀꯤ ꯐꯦꯃꯤꯂꯤꯗ ꯁꯤꯒꯨꯝꯕ ꯀꯣꯜ ꯂꯤꯛꯁꯦ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯩ ꯁꯤꯗꯗꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯆꯧ ꯑꯆꯧꯕ ꯂꯥꯃꯥ ꯂꯥꯛꯑꯀꯥꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗꯁꯨ ꯃꯣꯏꯁꯦ ꯁꯤꯒꯨꯝꯕꯗ ꯉꯥꯛꯇ ꯄꯤꯌꯦꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯃꯤꯒꯨꯝꯕ ꯂꯥꯛꯄ ꯒꯦꯁꯀꯨꯝꯕ ꯂꯥꯛꯄꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯃꯌꯥꯝ ꯑꯃ ꯂꯩꯁꯜꯂꯒ ꯊꯝꯗꯕ ꯌꯥꯗꯦꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯂꯥꯃꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯈꯨꯝꯁꯤꯗ ꯆꯥꯛ ꯆꯥꯗꯦꯀꯣ ꯃꯣꯏ ꯍꯥꯏꯗꯤ ꯂꯥꯏꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯣꯏꯅ ꯐꯝꯅꯕ ꯑꯗꯒꯤ ꯇꯦꯕꯜ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯁꯦꯝꯗꯅ ꯊꯝꯗꯕ ꯌꯥꯗꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯕꯨꯙꯤꯁ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯩꯇꯕ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯩꯌꯦꯕ ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯁꯨ ꯍꯣꯏ ꯌꯨꯝꯊꯪꯅꯕꯗꯒꯤ ꯂꯧꯔꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏꯁꯨ ꯂꯧꯔꯝꯃꯤꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯂꯥꯏꯒꯤ ꯀꯥ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁꯥꯔꯒ ꯊꯝꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯗꯤ ꯌꯨꯝꯒꯤ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯑꯅꯥꯒꯨꯝꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗꯅꯦ ꯌꯨꯝꯒꯤ ꯍꯥꯏꯗꯤ ꯁꯤꯔꯤꯕ ꯃꯤꯗꯨꯒꯤ ꯃꯁꯥꯗꯣ ꯍꯥꯏꯗꯤ ꯗꯦꯠ ꯕꯣꯗꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯀꯥꯁꯤꯗ ꯊꯝꯃꯦꯕ ꯑꯗꯨꯒ ꯃꯤꯈꯩꯁꯦ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯂꯥꯃꯥꯁꯤꯡꯁꯦ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯁꯦ ꯅꯨꯃꯤꯠ ꯐꯕ ꯐꯠꯇꯕ ꯌꯦꯡꯉꯤꯀꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡ ꯂꯣꯏꯔꯀꯥꯟꯗ ꯅꯨꯃꯤꯠ 2 ꯊꯝꯕ 3 ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯊꯝꯃꯀꯥꯟꯗ ꯍꯥꯏꯗꯤ ꯃꯤꯗꯣ ꯃꯁꯥꯗꯣ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯣꯟꯅ ꯄꯣꯠꯂꯣꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯂꯥꯃꯥꯁꯤꯡꯗꯣ ꯑꯗꯨꯝ ꯑꯁꯤꯕ ꯃꯁꯥꯗꯨꯒ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯒ ꯀꯥ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯑꯗꯨꯝ ꯊꯝꯃꯦꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯆꯠꯅꯕꯤꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯈꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯦꯅ ꯂꯣꯏꯁꯜꯂꯝꯃꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦꯁꯨ ꯉꯥꯏꯍꯥꯛ ꯀꯣꯏꯔꯛꯑꯝꯃꯦ ꯌꯨꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯤꯁꯦ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯦꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯑꯝꯃꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯏꯅꯦ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤꯅꯤꯀꯣ ꯆꯥꯛꯆꯥ ꯇꯣꯛꯑꯀꯥꯟꯗ ꯀꯩꯅꯣꯗꯣ ꯂꯥꯏꯊꯝꯃꯩ ꯊꯥꯟꯕꯒꯤ ꯊꯥꯎ ꯍꯩꯁꯦꯅ ꯍꯥꯏꯅꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯃꯥꯁꯨ ꯁꯥ ꯆꯥꯗꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯗ꯭ꯔꯦꯀꯣ ꯇꯟꯅ ꯇꯣꯉꯥꯟꯅ ꯊꯣꯡꯕ ꯇꯜꯂꯦꯕ ꯕꯣꯟꯁꯦ ꯉꯔꯥꯡꯗꯒꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯍꯨꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯀꯤꯖꯗꯅ ꯃꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅ ꯂꯩꯔꯦ ꯌꯦꯡꯉꯨ ꯃꯁꯛꯁꯦ ꯅꯍꯥꯟꯒꯗꯤ ꯁꯤꯗ ꯀꯥꯔꯛꯇꯕꯅꯤ ꯃꯥꯁꯦ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯀꯤꯖꯔ ꯃꯥꯜꯂꯦ ꯁꯤꯀꯤꯝꯁꯦ ꯏꯪꯕ ꯖꯒꯥꯅꯤꯅ ꯁꯤꯒꯤ ꯂꯥꯏꯊꯝꯃꯩ ꯊꯥꯟꯕꯒꯤ ꯊꯥꯎꯁꯦ ꯀꯩꯅꯣꯗꯨꯅꯤꯀꯣ ꯁꯤꯁꯦ ꯔꯁꯣꯏ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯁꯦ ꯄꯦꯀꯦꯠꯇ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯘꯤ ꯆꯥꯅꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯤꯀꯣ ꯐꯝꯖꯤꯜꯂꯦꯕ ꯑꯗꯨꯅ ꯂꯧꯊꯣꯛꯑꯒ ꯀꯤꯇꯂꯤꯗ ꯍꯥꯞꯄꯒ ꯁꯥꯍꯟꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯑꯗꯨꯅ ꯏꯃꯥꯅ ꯁꯤ ꯂꯁꯤꯡꯁꯦ ꯍꯥꯞꯄ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨ ꯑꯩꯉꯣꯟꯗ ꯊꯥꯎ ꯈꯔ ꯍꯩꯔꯝꯃꯣꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯑꯩꯅ ꯊꯥꯎꯁꯦ ꯍꯩꯖꯤꯜꯂꯤꯅꯤꯀꯣ ꯍꯧꯖꯤꯛ ꯑꯁꯤ ꯐꯝꯖꯤꯟꯈꯤꯗꯣꯏꯅꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯐꯝꯖꯤꯜꯂꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯗꯤ ꯐꯝꯈ꯭ꯔꯗꯤ ꯑꯗꯨꯝ ꯄꯨꯕꯗꯁꯨ ꯀꯩꯝ ꯍꯥꯏꯗꯣꯛꯑꯔꯣꯏꯕ ꯑꯆꯧꯕꯈꯩꯁꯤꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯨꯃꯤꯠ ꯑꯐꯕꯒꯨꯝꯕ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯔꯒ ꯅꯣꯡ ꯄꯥꯟꯕꯒꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯊꯥꯟꯕꯅꯤꯀꯣ ꯃꯆꯥꯈꯩꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯑꯌꯨꯛꯇ ꯑꯃ ꯅꯨꯡꯗꯥꯡꯗ ꯑꯃ ꯑꯗꯨꯒ ꯀꯩꯅꯣꯗ ꯂꯥꯏꯊꯝꯃꯩ ꯊꯥꯟꯕꯒꯤ ꯑꯃ ꯂꯩꯌꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯎꯪꯉꯒ ꯂꯩꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯜꯂꯦꯕ ꯁꯤ ꯃꯅꯨꯡꯗ ꯊꯥꯜꯂꯤꯁꯦ ꯁꯤꯁꯦ ꯑꯗꯨꯝ 24 ꯑꯋꯥꯔ ꯑꯗꯨꯝ ꯊꯥꯟꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯍꯞꯇꯥ ꯈꯨꯗꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯟꯗꯣꯏꯅꯦꯕ ꯅꯣꯡ ꯃꯪꯉꯦꯀꯣ ꯃꯄꯥꯟꯗꯀꯣ ꯅꯨꯡꯁꯥ ꯁꯥꯗꯦ ꯉꯁꯤꯗꯤ ꯄꯣꯠ ꯆꯩ ꯊꯥꯔꯗꯤ ꯐꯔꯗꯕꯅꯦ ꯉꯁꯥꯏꯒꯤ ꯊꯥꯎ ꯍꯩꯕꯗꯨꯗ ꯌꯥꯍꯧꯗ꯭ꯔꯦꯀꯣ ꯁꯤ ꯑꯅꯤꯁꯦ ꯍꯥꯏꯗꯤ
ꯂꯥꯏ ꯀꯥꯗ ꯂꯩꯔꯝꯃꯤꯀꯣ ꯍꯧꯖꯤꯛꯇ ꯄꯨꯊꯣꯔꯛꯇ ꯉꯥꯏꯔꯤ ꯀꯥꯎꯔꯦ ꯐꯦꯡꯕ ꯑꯗꯣ ꯐꯦꯡꯗꯣꯛꯑꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯎ ꯍꯩꯔꯨꯁꯤ ꯁꯥꯄꯣꯟ ꯍꯥꯟꯅ ꯐꯦꯡꯕ ꯂꯣꯏꯔꯀꯥꯟꯗ ꯍꯥꯔꯄꯤꯛ ꯅꯠꯇ꯭ꯔꯒꯅ ꯇꯣꯏꯂꯦꯠ ꯀ꯭ꯂꯤꯅꯔꯗ ꯍꯥꯞꯄꯀꯥꯟꯗ ꯑꯃꯨꯛ ꯐꯦꯡꯗꯣꯏꯅꯤꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯁꯥꯄꯣꯟ ꯑꯃꯨꯛ ꯐꯦꯡꯗꯣꯏꯕ ꯅꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯆꯨꯁꯜꯂꯦꯕ ꯍꯥꯏꯗꯤ ꯂꯪꯁꯨ ꯂꯪꯉꯦ ꯐꯖꯩꯗꯅꯀꯣ ꯁꯨꯃꯥꯏꯅ ꯐꯦꯡꯕꯁꯦ ꯕꯨꯙꯤꯁꯀꯤ ꯐꯦꯃꯤꯂꯤꯗ ꯁꯤꯁꯦ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯍꯣꯏ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝ ꯂꯩꯁꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯗ ꯁꯨꯝ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯑꯀꯥꯟꯗ ꯌꯨꯝꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯊꯣꯛꯂꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯁꯤꯕ ꯃꯇꯝꯗꯅ ꯑꯁꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗ 109 ꯀꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ 50 ꯀꯠꯇꯣꯏꯅꯦꯕ ꯂꯥꯏꯒꯤ ꯀꯥꯗ ꯑꯗꯨꯅ ꯂꯩꯁꯜꯂꯒ ꯊꯝꯕꯁꯤꯅ ꯐꯩꯗꯅ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯑꯃꯗꯤ ꯐꯝꯖꯟꯈ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯉꯁꯥꯏ ꯍꯩꯈꯤꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯒ ꯑꯆꯧꯕꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯐꯝꯈ꯭ꯔꯅꯤ ꯏꯪꯊꯈ꯭ꯔꯅꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯗꯨ ꯑꯌꯨꯛꯇ ꯀꯩꯅꯣ ꯇꯧꯕꯗꯣ ꯏꯁꯤꯡ ꯀꯠꯄꯗꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯇꯥꯗꯤ ꯇꯥꯔꯕꯗꯣ ꯅꯨꯃꯤꯠ ꯄꯨꯔꯥ ꯆꯪꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯇꯗꯤ ꯌꯥꯗꯦꯕ ꯁꯤꯀꯤꯝꯗ ꯁꯟꯊꯛꯁꯦ ꯊꯣꯡꯉꯒ ꯆꯥꯏꯀꯣ ꯁꯤꯁꯦ ꯁꯟꯊꯛ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯁꯤꯁꯅꯨ ꯍꯥꯏꯀꯣ ꯁꯤꯗꯗꯤ ꯁꯟꯒ ꯊꯣꯡꯉꯒ ꯆꯥꯏꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯍꯥꯞꯄꯒ ꯊꯣꯡꯉꯒ ꯆꯥꯏꯌꯦꯕ ꯁꯤꯗ ꯑꯗꯨꯝ ꯍꯥꯎꯁꯨ ꯑꯗꯨꯝ ꯍꯥꯎꯏꯀꯣ ꯑꯩꯁꯨ ꯆꯥꯔꯒ ꯌꯦꯡꯉꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯕꯦꯂꯦꯟꯗ꯭ꯔꯤ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁ꯭ꯂꯥꯏꯃꯤ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩꯅꯣꯁꯦ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯏꯁꯤꯡ ꯀꯠꯄꯒꯤ ꯀꯣꯟꯁꯦ ꯑꯃꯨꯛ ꯐꯦꯡꯕꯤꯌꯣꯅ ꯑꯃꯨꯛ ꯐꯦꯡꯉꯤꯅꯤꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯃꯤ ꯃꯌꯨꯝꯗ ꯎꯕ ꯀꯥꯟꯗꯗꯤ ꯁꯤꯁꯦ 9 ꯀꯠꯄ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯕ ꯁꯤꯁꯦ 12 ꯀꯠꯂꯗꯤ ꯐꯩꯌꯦ 9 × 3 = 12ꯅꯤꯗꯅ ꯑꯗꯣ ꯅꯍꯥꯟꯒꯩꯗꯤ 9 ꯀꯠꯂꯝꯕꯅꯤ ꯍꯥꯟꯅꯗꯤ ꯑꯗꯣ ꯍꯟꯗꯛꯁꯤꯗ ꯌꯨꯝ ꯍꯣꯡꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯥꯅ 9 ꯑꯃꯃꯨꯛ ꯂꯩꯁꯜꯂꯒ ꯍꯧꯖꯤꯛ 14 ꯁꯨꯈ꯭ꯔꯦꯀꯣ ꯑꯗꯨ ꯃꯥ ꯃꯁꯥꯅ ꯑꯗꯨꯝ ꯐꯦꯡꯖꯕꯅꯦ ꯑꯩꯉꯣꯟꯗ ꯀꯌꯥ ꯍꯥꯏꯔꯝꯗꯕꯅꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯐꯦꯡꯕꯤꯌꯣꯅ ꯑꯃꯨꯛ ꯐꯦꯡꯉꯤꯅꯦ ꯑꯩꯅ ꯃꯤ ꯑꯇꯩ ꯃꯌꯨꯝꯗꯗꯤ ꯀꯩꯁꯨ ꯌꯥꯝ ꯅꯥꯟꯅ ꯂꯩꯅꯗꯦꯀꯣ ꯌꯥꯝꯅ ꯆꯨꯔꯒ ꯂꯩꯅꯩꯀꯣ ꯑꯗꯣ ꯑꯩꯈꯣই ꯏꯃꯥꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯥꯜꯂꯒ ꯍꯥꯏꯗꯤ ꯂꯪꯉꯒ ꯊꯝꯕꯁꯤ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯃꯥꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯐꯦꯡꯗꯣꯛꯏꯅꯦ ꯁꯤꯁꯦ ꯏꯁꯤꯡꯁꯨ ꯂꯥꯛꯄꯅꯤꯅ ꯋꯥꯗꯦꯗꯅ ꯐꯦꯡꯕ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯨꯔꯦꯜꯗꯒ ꯄꯨꯔꯒ ꯆꯠꯂꯒ ꯇꯨꯔꯦꯜꯗꯒ ꯍꯣꯜꯂꯒ ꯐꯦꯡꯒꯗꯧꯕ ꯅꯠꯇꯦꯗꯅ ꯎꯠꯅ ꯋꯥꯏꯅ ꯇꯛꯄꯩ ꯅꯠꯇꯕꯅꯤꯅ ꯅꯍꯥꯟꯋꯥꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯇꯨꯔꯦꯜꯗꯒ ꯀꯣꯟ ꯐꯦꯡꯕ ꯆꯠꯂꯝꯃꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯠꯈꯤꯗ꯭ꯔꯦꯀꯣ ꯅꯨꯡꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯀꯣꯟꯁꯦ ꯐꯦꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯩꯊꯣꯛꯍꯧꯗ꯭ꯔꯗꯤ ꯍꯦꯛꯇ ꯆꯨꯁꯜꯂꯤꯀꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯣꯠꯂꯒ ꯂꯩꯔꯝꯅꯦꯕ ꯑꯗꯨꯅ ꯇꯩꯊꯣꯛꯑꯒꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯊꯕꯛ ꯑꯇꯣꯞꯄ ꯇꯧꯔꯨꯒꯦ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯊꯕꯛꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯑꯩꯗꯤ ꯀꯌꯥ ꯂꯥꯏ ꯊꯥꯎꯃꯩꯒꯨꯝꯕꯁꯦ ꯀꯌꯥ ꯊꯥꯟꯗꯦꯀꯣ ꯁꯤꯗꯗꯤ ꯑꯩꯒꯤ ꯚꯣꯇꯔ ꯑꯥꯏꯗꯤꯁꯨ ꯌꯧꯔꯛꯑꯦ ꯀꯨꯏꯔꯕꯅꯤꯀꯣ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕ ꯆꯍꯤ 3 ꯁꯨꯗꯧꯔꯀꯥꯟꯗ ꯌꯧꯔꯛꯑꯦ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯑꯅꯧꯕ ꯀꯩꯅꯣꯗ ꯁ꯭ꯇꯥꯏꯜꯗ ꯌꯧꯔꯛꯑꯦꯀꯣ ꯑꯗꯨꯒ ꯃꯤꯡꯁꯨ ꯂꯥꯜ ꯂꯩꯔꯝꯃꯦ ꯉꯁꯥꯏꯒꯤ ꯑꯆꯧꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯝꯖꯤꯟꯈ꯭ꯔꯦꯀꯣ ꯁꯤꯁꯦ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯌꯨꯝ ꯑꯃꯗꯨꯗ ꯑꯃꯨꯛ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯀꯣ ꯁꯤꯗ ꯂꯥꯏꯒꯤ ꯀꯥꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣই ꯏꯃꯥ ꯑꯣꯠꯁ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯁꯪꯒꯣꯝꯒ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯆꯥꯗꯣꯏꯅꯦ ꯅꯍꯥꯟꯃꯨꯛ ꯌꯨꯝ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯅꯤꯀꯣ ꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯌꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯦꯅ ꯁꯨꯝ ꯊꯥꯒꯠꯂꯤꯅꯤꯀꯣ ꯃꯇꯦꯛ ꯑꯃ ꯀꯨꯏꯔꯦ ꯎꯗꯕ ꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯒ ꯀꯣꯏꯕꯒ ꯆꯠꯇꯕ ꯀꯨꯏꯔꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯪꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯀꯃꯥꯏꯅ ꯀꯩꯀꯩ ꯆꯥꯒꯦ ꯑꯗꯨꯁꯨ ꯑꯩ ꯃꯊꯪ ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯩ ꯑꯗꯨꯝ ꯅꯝꯃꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯃꯌꯥꯝ ꯅꯣꯡꯁꯨ ꯆꯨꯔꯤꯀꯣ ꯃꯄꯥꯟꯗ ꯑꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ